Online Manipurgi numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Yaikhomba news tagi lakhocherke Tangkhul Avenue da asibak chang ama leiramlei. Lamfen Police Station gi manung chana leiba Tangkhul Avenue gi mafam amada Meeoi amagi asibak chang ama taduna leiramlei hairi. Asiba Meeoi adu Chingmairong kabui khuldagi Anil Thapa nifugo manga kawi hairi mahak matau karamna siramlibano haiba khangba ngamdri. Kangpokpida asibak chang ama leiramlei Imphal Police Station gi manung chana leiba North AOC manaki Kangpokpida ki isingda nupa amagi asibak chang leiramlei hairi. Asibak chang asi ngarang ayuk pung 8:30 rom tarakpa aduaida thengnarakibani nupa asi matau karamna siramlibano haiba khangba ngamdri adumoinamak police na asibak chang adu laukhalaba matung rims ki mirel sangda thamkhre hairi. Lagliba Christmas ki khudol oina center na Kuki jo community ki union territory ama lauthokpiu haina kotu gi maikaidagi phongdokli. Ngasi cycle town da pangthokpa 19 Suba Remembrance Day ki thoramda kotu gi maikaidagi center na Kuki jo community ki union territory ama lauthokpiu haiba wafam phongdokhibani. Cycle Hill Town da pangthokiba thoram adu Committee on Tribal Unity Kotu na Kuki NP Cycle Gamkai KSO Cycle amadi Kuki Women Union Cycle ga khutsamnaraga pangthokibani. Thoram asiga mari lenana Sadar Hills na konma mafam da lairiba lalon itik ki mafam sing school college na chingba pumnamak thonglo na ki adubu tangai fadaba thabak singi oina gari chathok tasindadi apan balai pikide. Thoram aduda kotu gi General Secretary Lanmilun Singsitna Remembrance Day si laikhidraba Kuki jo Martyrs Singh adu ikai khumnaba utpa adu khangnate Kuki jo gi political demand asi pigadabani haibagi pandam adu fangnaba changchinba aduni haiki. Ngarang ahingdagi Hwre Kangpokpida district ta pung 9 gi total shutdown Hwre. Manipur gi Chief Secretary Dr. Binit Joshi na ngarang chirol thoktuna khangan khibaga matung ina ngasidagi route mari haibadi Imphal Kangpokpi Senapati ani subada Senapati Kangpokpi Imphal ahum subada Imphal Bishnupur Churchandpur amadi mari subada Churchandpur Bishnupur Imphal hariba lambi asida ngasidagi public vehicle sing namfuda chalhannaba lenga asina hotnai haibagi maral siraduna ngarang ahingdagi Hwre Kangpokpida district ta pung 9 gi total shutdown Hwre hariba shutdown asi civil society organization singna lauthokibani shutdown manungda lenga ke office sing thingjinduna Khongjang Changsin ki adubo school college ki oina shutdown wasi komthok ki haina paw asina makha tari. Yaikhoma news tagila khocherake Manipur gi irang asiga mari leinana Supreme Court ta thangat khiba case sing machi lengdana leiri. Manipur da tholibe irang asiga mari leinana Supreme Court ta thangat khiba case 38 machi lengdana adumak leire haina National News ama oriba the print na report tawakre. Report sina makha taraduna hai Manipur gi irang asiga mari leinana mamang chahida case kumanga amadi chaliba chahi asigi oina case manga gi hearing chathaki adubu singthaba yaba order amata thokiba leite ningsingba yabadi mamang chahi gi August tang 3 ta state relief and rehabilitation gi thabak sing yengsinaba justice Mitchell nalu chingba Meeoi ahumna saba committee ama court asina semkhiba leikhrabani. Ngasidagi route mari da security na ngak senduna public vehicle chatpa hawragadi ngasidagi hoduna tonga-tongamba route mari da security gi akanba section thawranga loinana public vehicle sing chathanba hawragani haina Manipur gi Chief Secretary Dr. Binit Joshi na thadorokpa cherol amana khangalakli cherol asina makha tarduna hai chatpa hawgadoriba route sing adudi Imphal Kangpokpi Senapati ani subada Senapati Kangpokpi to Imphal ahum subada Imphal Bishnupur Churchandpur amadi mari subada Churchandpur Bishnupur Imphal ni haina cherol aduda palli. Sakhangdaba Meeoi kharana mayumdagi phaduna pukhraga tamthina phuraga thadorokpagi laikanaba ngamdana laikhidre. Pokminaba machimanaw ani gi marakta phau thamnaba kai sabagi wahauda lam henjili henjinde haina ningai sangdanaraktuna thodok thokraba matungda thodo adugi matangda wayenaba Meeoi kharana phaduna pukhiba mayam tamthina phuraga thadorokpadagi laikanaba ngamdana laikhidre hairi. Laikhidraba Meeoi adugi maming takhilambam Indra Kumar yankhai gi humdoi apokpati Chandrababu kawi Sekmai Police Station gi manung chanba khongampat mayai laikai degini. Thodo sigi matangda pauche sina phangba paugi matung inadi haukiba thangja numitta laikhidraba takhilambam Indra Kumar na yu ngaurga mahaki machanupa Sunil yankhaiga mathoi gi phau thamnaba kai sabagi wahauda lam henjili henjinde haibigi matangda ningai sangdainaba thokhibaga loinana khatna chainaki hairi. Thodo aduda Sunil gi hakchangi thabaki sarukta sokpadagi Rims Hospital da pukhatuna laikanaki thodo adu thokraba matung numit aduda village volunteer singni haina saktakchaba Meeoi khara laktuna takhilambam Indra Kumar phaduna pukhraba matung furaga numidang thadokla hairi. Pausina hai numit adugi numidang pung 3:30 taba matamda Indra Kumar hariba Meeoi asi Community Health Center Sekmai da pukhatuna laikanaki adubu doctor na Rims Hospital da punaba refer tawrokpadagi Rims Hospital tamna pukhalaki adubu hospital yoba ngamdana
ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯂꯧꯁꯤꯟꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯋꯥꯔꯜ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯆꯥꯏꯊꯣꯛꯄꯗ ꯂꯩꯉꯥꯛꯀ ꯅꯛꯅꯕ MLA ꯑꯃꯒꯤ ꯃꯤꯡ ꯆꯦꯟꯅꯔꯦ MPCC ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯒꯗꯕ ꯄꯥꯎ ꯑꯃ ꯃꯅꯤꯄꯨꯔꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 2ꯗ ꯐꯣꯡꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯕ ꯌꯥꯕ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯕ ꯋꯥꯔꯜ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯅꯛꯅꯕ MLA ꯑꯃꯒꯤ ꯋꯥꯔꯀꯔꯅ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯄꯂꯦꯜ ꯑꯦꯔꯤꯌꯥꯗ ꯆꯥꯏꯊꯣꯛꯂꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯋꯥꯉꯥꯡꯂꯣꯏ S ꯃꯅꯥꯎꯇꯣꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ BT ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 19 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯀꯠꯁꯤꯡ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯗꯤꯁꯦꯝꯕꯔ 1ꯗ ꯃꯅꯤꯄꯨꯔꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯒꯤ ꯐ꯭ꯔꯟꯠ ꯄꯦꯖꯇ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯂꯥꯟꯅ ꯎꯒꯗꯕ ꯄꯥꯎ ꯑꯃ ꯐꯣꯡꯕ ꯊꯦꯡꯅꯔꯦ ꯄꯥꯎ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ AICCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯛ ꯑꯔꯖꯨꯟ ꯈꯥꯔꯒꯦꯒ ꯍꯥꯟꯅ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯜꯂꯤꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯕꯤꯜ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯦꯝꯕꯔ 1ꯗ ꯄꯂꯦꯟꯗ ꯆꯥꯏꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯆꯍꯤ ꯑꯁꯤꯒꯤ ꯅꯣꯕꯦꯝꯕꯔ 25ꯒꯤ ꯇꯥꯔꯤꯛꯇ ꯏꯕ ꯑꯃꯗꯤ ꯋꯥꯔꯜ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯂꯦꯇꯔ ꯍꯦꯗꯇ ꯅꯝꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯀꯣꯄꯤꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯣꯛ ꯁꯚꯥꯒꯤ ꯁ꯭ꯄꯤꯀꯔ ꯅꯥꯒꯥꯂꯦꯟꯗ MP ꯃꯦꯘꯥꯂꯌꯥꯒꯤ MP ꯑꯃꯁꯨꯡ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔꯒꯤ MPꯅꯆꯤꯡꯕ MP ꯃꯌꯥꯝ ꯑꯃꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯏ ꯍꯥꯏꯔꯗꯨꯅ ꯃꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ AICCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯛ ꯑꯔꯖꯨꯟ ꯈꯥꯔꯒꯦꯗꯁꯨ ꯑꯦꯗ꯭ꯔꯦꯁ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯋꯥꯔꯜ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯔꯕꯁꯨ ꯃꯗꯨ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯆꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯤꯇꯩ ꯃꯆꯥꯅ ꯆꯦꯖꯥꯏ ꯑꯣꯏꯅ ꯆꯥꯏꯔꯝꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯤꯇꯩꯗ ꯂꯥꯟ ꯂꯦꯞꯄꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯃꯤꯇꯩꯁꯤꯡꯅ ꯆꯦꯖꯥꯏ ꯆꯥꯏꯕ ꯑꯗꯨ ꯃꯔꯝ ꯆꯥꯏ ꯍꯥꯏꯅ ꯂꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯄꯨꯗꯨꯆꯦꯔꯤꯒꯨꯝꯅ UT ꯄꯤꯗꯕ ꯌꯥꯔꯣꯏ ꯂꯥꯟ ꯂꯦꯞꯂꯣꯏ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯤꯇꯩꯁꯤꯡꯅ ꯇꯧꯍꯟꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯃꯤꯇꯩ ꯃꯆꯥꯅ ꯍꯧꯖꯤꯛ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯔꯤꯕ ꯄꯂꯦꯟꯗ ꯆꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯐꯤꯁꯀꯤ ꯔꯦꯀꯣꯔꯗꯇ ꯂꯩꯕ ꯇꯦꯂꯤꯐꯣꯅꯤꯛ ꯃꯦꯁꯦꯖ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯆꯦꯖꯥꯏ ꯆꯥꯏꯕꯗ ꯄꯂꯦꯜꯒ ꯅꯛꯅꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯅꯛꯅ ꯆꯠꯃꯤꯟꯅꯔꯤꯕ MLA ꯑꯃꯒꯤ ꯃꯤꯡ ꯆꯦꯟꯅꯔꯦ ꯃꯍꯥꯛꯀꯤ ꯋꯥꯀꯔꯗ ꯆꯦꯖꯥꯏ ꯑꯁꯤ ꯆꯥꯏꯍꯟꯕꯅꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯦ ꯍꯥꯏꯔꯤꯕ MLA ꯑꯁꯤ ꯑꯊꯨꯕꯗ ꯂꯥꯛꯂꯒ ꯃꯤꯌꯥꯝꯅ ꯁꯦꯝꯕ ꯀꯃꯤꯇꯤ ꯑꯃꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯃꯅꯥꯎꯇꯣꯟꯅ ꯄꯜꯂꯗꯨꯅ ꯃꯇꯝ ꯑꯗꯨ ꯉꯥꯏꯕ ꯇꯥꯔꯤ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯆꯦꯖꯥꯏ ꯑꯗꯨꯅ ꯆꯨꯝꯂꯝꯂꯕꯗꯤ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯃꯔꯝꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯦꯀꯦꯟꯗ ꯄꯥꯔꯥꯗ 2023ꯒꯤ ꯑꯣꯒꯁꯠ 31ꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ KNO ꯑꯃꯗꯤ UPFꯀꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯗꯨꯆꯦꯔꯤꯒꯤ ꯃꯑꯣꯡꯗ UT ꯅꯠꯇ꯭ꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯅꯕ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝ ꯑꯁꯤꯗ ꯕꯤꯜ ꯑꯁꯤ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯄꯜꯂꯤ ꯂꯣꯏꯅꯅ ꯃꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ AICCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯛ ꯑꯔꯖꯨꯟ ꯈꯥꯔꯒꯦꯅ ꯕꯤꯜ ꯑꯁꯤ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯇꯦꯡ ꯅꯤꯕꯅꯤ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒ KNO ꯑꯃꯗꯤ UPFꯀ ꯌꯥꯅꯈꯤꯕꯅꯤ ꯍꯥꯏꯅ ꯆꯦꯖꯥꯏ ꯑꯣꯏꯅ ꯄꯂꯦꯟꯗ ꯆꯥꯏꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯥꯎ ꯑꯁꯤꯕꯨ ꯐꯣꯡꯂꯤꯕ ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯃꯜꯂꯤꯛ ꯑꯔꯖꯨꯟ ꯈꯥꯔꯒꯦꯅ ꯕꯤꯜ ꯑꯁꯤ ꯄꯨꯈꯠꯄꯤꯔꯛꯎ ꯍꯥꯏꯅ ꯑꯣꯟꯅ ꯇꯩꯅꯅ ꯐꯣꯡꯂꯛꯂꯦ ꯑꯇꯣꯞꯄ ꯄꯥꯎꯆꯦꯁꯤꯡꯗꯗꯤ ꯄꯥꯎ ꯑꯁꯤ ꯐꯣꯡꯕ ꯊꯦꯡꯅꯗꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯒꯤ ꯀꯣꯄꯤ ꯄꯤꯁꯤꯟꯕꯒꯤ ꯑꯦꯗ꯭ꯔꯦꯁ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯃꯦꯘꯥꯂꯌꯥ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯅꯆꯤꯡꯕꯒꯤ MPꯁꯤꯡ ꯑꯁꯤ ꯚꯣꯠ ꯀꯥꯈꯤꯗ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯏꯔꯤꯕ ꯀꯝꯄꯣꯖꯤꯁꯟꯅꯆꯤꯡꯕ ꯂꯣꯏꯅ ꯀꯥꯏꯕ ꯃꯔꯝꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯑꯔꯥꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯄꯥꯎꯆꯦꯗ ꯐꯣꯡꯂꯛꯂꯕꯅꯤꯅ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯁ꯭ꯇꯦꯠꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯗꯅꯕ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯄꯤꯗꯅꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯕ ꯃꯈꯩ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯂꯦꯜꯗ ꯃꯤꯇꯩ ꯃꯆꯥꯅ ꯆꯦꯖꯥꯏ ꯑꯣꯏꯅ ꯆꯥꯏꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯥꯎ ꯑꯁꯤꯕꯨ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯄꯥꯎ ꯑꯗꯨ ꯐꯣꯡꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯊꯝꯗ꯭ꯔꯕꯗꯤ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯐꯤꯔꯦꯞꯇꯤ ꯃꯃꯥꯡꯗ
ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯃꯤꯟꯅꯒꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟꯠ ꯑꯃ ꯄꯨꯔꯛꯄꯗ ꯁꯧꯒꯠꯇꯨꯅ ꯂꯩ꯫ ꯃꯃꯥꯡꯗꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯑꯃꯅ ꯀꯣꯡꯒ꯭ꯔꯦꯁꯄꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯁꯟꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯃꯁꯨꯡ ꯃꯁꯤꯗ ꯁꯧꯒꯠꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯔꯛꯄꯗ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯔꯕꯤ ꯈꯥꯟꯅ ꯍꯥꯏ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯍꯟꯕ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯕ ꯑꯔꯥꯟꯕ ꯄꯥꯎ ꯐꯣꯡꯂꯤꯕ ꯃꯦꯗꯤꯌꯥ ꯐꯥꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯥꯟꯅ ꯄꯥꯎ ꯐꯣꯡꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯄꯥꯎ ꯐꯣꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯑꯦꯑꯥꯏꯁꯤꯁꯤꯒꯤ ꯑꯃꯗꯤ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯐꯥꯔꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤ꯫